ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯏꯉꯥ ꯊꯥꯅ ꯃꯉꯣꯏꯅꯕ ꯈꯣꯌꯨꯝ ꯎꯃꯪ ꯂꯥꯏ ꯀꯌꯥ ꯍꯔꯥꯎꯕꯒꯤ ꯑꯃꯥꯏꯕꯤꯅ ꯂꯩꯃꯥꯡ ꯐꯝꯕꯒꯤ ꯂꯩꯕꯥꯎꯁꯨ ꯂꯥꯞꯅ ꯅꯥꯁꯣꯜ ꯄꯤꯛꯅ ꯇꯥꯔꯤ꯫ ꯅꯣꯡ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯔꯨꯔꯒ ꯀꯣꯔꯧꯅ ꯀꯦꯀꯨ ꯄꯣꯡꯂꯛꯄ ꯁꯛꯇꯝ ꯑꯁꯤꯗ ꯃꯪꯒꯣꯜ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯈꯣ ꯈꯣ ꯍꯦꯛ ꯅꯥꯀꯣꯛꯇꯨꯅ ꯇꯨꯝꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯇꯥꯎ ꯌꯨꯍꯦꯟꯕꯁꯨ ꯃꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯐꯗꯤ ꯑꯗꯨꯒꯤ ꯃꯁꯤꯗ ꯀꯥꯂꯦꯟ ꯍꯩꯈꯥ ꯈꯔ ꯌꯣꯝꯁꯤꯟꯗꯨꯅ ꯏꯁꯩꯒ ꯉꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯥꯎꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯗꯨ ꯎꯕꯗ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯇꯨꯅ ꯍꯥꯏ, ꯃꯁꯤꯒꯤ ꯀꯨꯝꯕ ꯀꯔꯟꯁꯦ ꯑꯃꯨꯛ ꯇꯨꯝꯗ ꯂꯩꯔꯝꯃꯤ ꯇꯧꯔꯤꯁꯤ꯫ ꯑꯣꯛ ꯃꯆꯥ ꯑꯃ ꯇꯨꯝꯕꯒ ꯃꯥꯜꯂꯤ ꯇꯧꯔꯤꯁꯤ꯫ ꯅꯥꯈꯣꯛꯂꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯊꯪꯅꯕ ꯂꯩꯀꯥꯏ 7 ꯂꯥꯟꯅ ꯇꯥꯔꯝꯃꯅꯤ꯫ ꯄꯦꯜꯂꯕꯅꯤ ꯍꯥꯏꯔꯒ ꯆꯪꯁꯤꯟꯗꯨꯅ ꯃꯇꯥꯎꯕꯨ ꯍꯧꯗꯣꯛꯏ꯫ ꯍꯦ ꯏꯇꯥꯎ ꯅꯨꯡꯁꯤ, ꯏꯇꯥꯎ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯁꯤ ꯍꯧꯒꯠꯂꯣ, ꯍꯩ ꯆꯥꯁꯦꯕ꯫ ꯀꯩꯅꯣ ꯅꯪꯅ ꯅꯨꯡꯊꯤꯜꯗꯕꯨ ꯑꯁꯨꯛꯅ ꯇꯨꯝꯃꯤꯁꯤꯕꯣ? ꯅꯠꯇꯦ ꯅꯪꯕꯨ ꯑꯍꯤꯡ ꯍꯨꯔꯥꯟ ꯆꯠꯄ꯭ꯔꯣ? ꯍꯩꯃ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ ꯊꯣꯔꯥꯕꯤ ꯅꯪꯕꯨ꯫ ꯍꯥꯏꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯁꯤꯗ ꯅꯨꯡꯁꯤꯕꯁꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯃꯃꯤꯠꯀ ꯎꯏꯔꯨꯝ ꯄꯥꯡꯂꯗꯨꯅ ꯍꯥꯏ, ꯏꯇꯥꯎ ꯌꯣꯍꯦꯟ ꯀꯩꯅꯣ? ꯀꯩꯗꯧꯔꯒꯦ? ꯋꯥꯔꯦꯅ ꯉꯥꯛꯇꯪ ꯄꯣꯊꯥꯕꯁꯤꯗ ꯀꯩ ꯂꯩꯔꯒꯦ? ꯅꯪꯗꯤ ꯀꯔꯤ ꯇꯧꯗ ꯋꯥꯔꯤꯕ? ꯆꯥꯛ ꯆꯥꯕꯗ ꯈꯨꯠ ꯊꯥꯡꯒꯠꯄꯒꯤ ꯋꯥꯔꯤꯔꯣ? ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯁꯦ, ꯍꯧꯒꯠꯂꯣ, ꯍꯩꯈꯥ ꯆꯥꯁꯤ ꯂꯥꯛꯑꯣ꯫ ꯑꯩꯈꯣꯏꯗ ꯄꯥꯟꯕ ꯍꯩꯈꯥꯗꯨꯅꯤ ꯅꯪꯅ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯔꯝꯕꯗꯣ꯫ ꯏꯇꯣꯝꯇ ꯆꯥꯕ ꯇꯟꯗꯅ ꯅꯪꯒ ꯆꯥꯃꯤꯟꯅꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯏ꯫ ꯂꯥꯛꯑꯣ ꯁꯤ ꯆꯥꯔꯁꯤ꯫ ꯍꯣꯏ ꯃꯤꯠ ꯅꯥ ꯁꯤꯡꯅꯕ ꯈꯔ ꯆꯥꯒꯦ꯫ ꯀꯩꯅꯣ ꯊꯨꯝ ꯃꯣꯔꯣꯛꯇꯤ ꯀꯗꯥꯏ? ꯏꯇꯥꯎ ꯅꯨꯡꯁꯤ, ꯅꯪꯁꯨ ꯊꯨꯝ ꯃꯣꯔꯣꯛꯇꯨ ꯐꯥꯎꯗꯤ ꯄꯨꯊꯣꯔꯛꯄ ꯌꯥꯏꯗꯅ꯫ ꯑꯩ ꯄꯨꯔꯛꯇ꯭ꯔꯦ, ꯆꯠꯂꯣ ꯅꯣꯏ ꯆꯥꯛꯈꯨꯝꯗꯒꯤ ꯑꯝꯇ ꯂꯧꯊꯣꯛꯆꯣꯕ꯫ ꯏꯇꯥꯎ ꯌꯣꯍꯦꯟ ꯑꯩ ꯍꯧꯒꯠꯄ ꯌꯥꯝ ꯉꯝꯃꯔꯣꯏ, ꯇꯜꯂꯦꯕ꯫ ꯅꯪ ꯂꯧꯊꯣꯛꯁꯨ ꯆꯠꯂꯣ꯫ ꯇꯟꯈ꯭ꯔꯄꯣꯠꯅꯤ ꯑꯣꯛ ꯃꯥꯟꯕꯁꯤꯗꯤ꯫ ꯍꯣ ꯂꯩꯔꯝꯃꯣ ꯑꯩ ꯂꯧꯊꯣꯛꯎꯔꯒꯦ ꯍꯥꯏꯗꯨꯅ ꯌꯣꯍꯦꯟꯕ ꯏꯃꯨꯡ ꯆꯪꯈꯤ꯫ ꯑꯃꯨꯛꯁꯨ ꯀꯣꯟ ꯃꯆꯥ ꯑꯃꯗ ꯊꯨꯝ ꯃꯣꯔꯣꯛ ꯈꯔ ꯄꯥꯏꯗꯨꯅ ꯁꯠ ꯊꯝꯗꯨꯅ ꯍꯥꯏ, ꯏꯇꯥꯎ ꯅꯨꯡꯁꯤ, ꯅꯣꯏ ꯏꯃꯥ ꯄꯥꯕꯗꯤ ꯀꯅꯥꯝ ꯂꯩꯍꯧꯗꯦꯗꯅ꯫ ꯀꯥꯏ ꯆꯠꯅꯈꯤꯒꯦ? ꯄꯥꯕꯗꯤ ꯃꯤꯒꯤ ꯁꯣꯔꯥꯟ ꯑꯃ ꯆꯠꯀꯅꯤꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯏꯃꯥꯅ ꯏꯅꯦ ꯁꯥꯈꯤ ꯍꯣꯏꯗ ꯐꯤ ꯁꯥꯕꯒꯤ ꯂꯪ ꯂꯧꯕ ꯆꯠꯈꯤꯕꯅꯤ꯫ ꯆꯠꯂꯝꯒꯅꯦꯕ, ꯉꯁꯥꯏ ꯆꯠꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯣ ꯍꯣꯏꯁꯦ ꯐꯔꯦ, ꯂꯥꯛꯑꯣ ꯍꯩꯈꯥꯁꯤ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯩꯈꯥ ꯑꯗꯨꯕꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯃꯤꯠꯀ ꯎꯏꯁꯤꯟꯗꯨꯅ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯂꯒ ꯍꯩꯈꯥ ꯑꯗꯨ ꯃꯄꯨꯝ ꯆꯥꯔꯤ ꯌꯣꯍꯦꯟꯕ꯫ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯇꯥꯎ ꯅꯨꯡꯁꯤꯕꯅ ꯃꯃꯤꯠ ꯂꯪꯊꯣꯛꯇꯨꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯃꯪꯂꯒ ꯃꯆꯤꯟꯗ ꯍꯩ ꯆꯣꯞ ꯁꯥꯏꯔꯤꯕꯗꯨ ꯎꯕꯗ ꯌꯣꯍꯦꯟꯕ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ, ꯁꯛꯇꯝ ꯐꯥꯎꯗꯤ ꯄꯨꯔꯥ ꯀꯩꯊꯦꯜꯗ ꯇꯥꯕ ꯑꯉꯥꯎꯕꯅꯤ ꯏꯇꯥꯎ ꯅꯨꯡꯁꯤ ꯅꯪꯅ ꯃꯥꯜꯂꯤꯁꯤ꯫ ꯇꯨꯝꯂꯨꯕꯒꯤ ꯅꯁꯝ ꯅꯅꯥꯗꯨꯅꯒ ꯀ꯭ꯋꯥꯛ ꯃꯀꯣꯏ ꯃꯥꯜꯂꯗꯅ꯫ ꯍꯩꯁꯤ ꯆꯥꯕꯗꯒꯤ ꯅꯨꯃꯤꯠ ꯁꯤꯡꯉꯕ ꯅꯪꯕꯣ? ꯌꯥꯝ ꯍꯥꯎꯋꯦ ꯍꯩꯈꯥꯁꯦ꯫ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯃꯇꯪꯒ ꯆꯤꯛꯑꯗꯤ ꯆꯥꯄꯦꯛ ꯆꯥꯔꯗꯧꯅꯤ꯫ ꯑꯃꯥꯡꯁꯪꯗ ꯆꯦꯟꯕ ꯋꯥꯅꯕꯅꯤ ꯏꯕꯨꯡꯉꯣ, ꯇꯧꯕꯤꯔꯅꯨ ꯈꯤꯠ꯫ ꯑꯍꯤꯡꯗ ꯆꯦꯟꯕꯗꯣ ꯑꯩꯗꯤ ꯀꯤꯖꯩ ꯇꯜꯂꯤ꯫ ꯇꯝꯅ ꯂꯥꯏꯒ ꯐꯝꯕ ꯂꯩꯔꯝꯃꯗꯤ ꯍꯩꯅꯔꯣꯏꯕ꯫ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯨꯁꯤꯗꯅ꯫ ꯑꯩ ꯇꯜꯂꯤ, ꯆꯠꯅꯤꯡꯗꯦ꯫ ꯅꯪ ꯅꯇꯣꯝ ꯆꯠꯂꯣ꯫ ꯀꯩꯅꯣ ꯆꯠꯂꯨꯁꯤꯍꯦ, ꯅꯨꯄꯥ ꯃꯥꯟꯗ ꯇꯧꯔꯣ꯫ ꯑꯩꯈꯣই ꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤ ꯃꯁꯛ ꯃꯇꯧꯒ ꯌꯥꯝ ꯐꯖꯕꯤ ꯃꯌꯥꯝ ꯂꯩꯕꯅꯤ꯫ ꯅꯪꯁꯨ ꯑꯃ ꯌꯦꯡꯁꯤꯜꯂꯣꯕ꯫ ꯅꯆꯤꯟ ꯊꯤ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯕꯅꯤ ꯃꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯣ꯫ ꯀꯌꯥꯝ ꯐꯖꯒꯦ ꯍꯥꯏꯁꯦ? ꯊꯃꯣꯏ ꯊꯨꯝꯅ ꯄꯥꯟꯈꯩ ꯐꯖꯕꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯌꯦꯡꯅꯤꯡꯗꯦ꯫ ꯅꯪ ꯑꯃꯩꯕꯣ ꯐꯖꯕꯤꯗ ꯉꯥꯎꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅꯀꯣ꯫ ꯌꯥꯝ ꯐꯖꯕꯤꯗ ꯆꯣꯞꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯪ ꯊꯃꯣꯏꯒ ꯂꯣꯏ ꯊꯨꯟꯗ ꯄꯥꯟꯕ ꯁꯣꯏꯔꯣꯏꯍꯦ ꯅꯪ꯫ ꯈꯜꯂꯒ ꯀꯣꯏꯖꯣꯝꯃꯤ ꯀꯥꯏꯅꯒ ꯍꯥꯏꯅꯕꯗꯣ ꯅꯪ ꯑꯗꯨ ꯇꯥꯔ ꯇꯣꯛꯅꯤꯗꯤ ꯈꯪꯗꯦ꯫ ꯈꯪꯗꯦ ꯑꯩꯗꯤ ꯃꯁꯛ ꯊꯤꯕ ꯅꯨꯄꯤꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦꯕ꯫ ꯐꯖꯕꯤ ꯄꯥꯝꯃꯤ, ꯐꯖꯕꯤ ꯂꯥꯏꯒꯤ ꯃꯆꯥ ꯍꯦꯛ ꯃꯥꯟꯈꯩ ꯐꯖꯕꯤꯗꯣ꯫ ꯑꯗꯣ ꯏꯇꯥꯎ ꯅꯨꯡꯁꯤ, ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯁꯦ ꯌꯥꯝꯗꯤ ꯌꯥꯝꯃꯤ꯫ ꯀꯅꯥꯏ ꯃꯦꯝꯆꯥ, ꯎꯔꯤꯔꯩ, ꯁꯅꯥꯔꯩ, ꯁꯤꯡꯒꯥꯔꯩ, ꯀꯨꯁꯨꯝ, ꯊꯥꯕꯂꯩ, ꯊꯥꯗꯣꯏ꯫ ꯑꯗꯣ ꯑꯃꯠꯇꯗꯤ ꯀꯣꯏꯗꯦ꯫ ꯃꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯗꯤ ꯉꯛꯏꯅꯤ꯫ ꯃꯁꯤꯒꯤ ꯍꯦꯛ ꯈꯟꯕꯗ ꯑꯩꯗꯤ ꯑꯍꯤꯡ ꯑꯃꯕꯨ ꯇꯨꯝꯈꯤꯗ꯭ꯔꯕꯅꯤ꯫ ꯍꯣꯏ ꯅꯪꯗꯤ ꯅꯊꯧ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝꯕꯗꯣ ꯈꯜꯂꯒ ꯂꯩ꯫ ꯑꯗꯨ ꯀꯩꯒꯤꯅꯣ? ꯃꯔꯝꯗꯨꯗꯤ ꯍꯥꯏꯌꯨ꯫ ꯑꯄꯥꯝꯕ ꯍꯥꯏꯁꯤꯗꯤ ꯑꯄꯥꯝꯕꯅꯤ, ꯂꯣꯏꯅ ꯄꯥꯝꯃꯤ꯫ ꯑꯗꯣ ꯊꯃꯣꯏꯗꯗꯤ ꯑꯝꯇ ꯌꯧꯗꯕ, ꯅꯨꯡꯁꯤꯕ ꯌꯥꯕ ꯑꯝꯇ ꯌꯥꯎꯗꯕ꯫ ꯑꯗꯨꯒꯤ ꯈꯪꯉꯕꯣ? ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯅꯪꯅ ꯅꯨꯡꯁꯤꯗꯣꯏꯁꯤꯅ? ꯈꯪꯗꯦ, ꯌꯥꯝ ꯀꯟꯅ ꯊꯤꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯐꯪꯗ꯭ꯔꯤ꯫ ꯐꯩ, ꯊꯤꯌꯨ, ꯍꯣꯠꯅꯧ꯫ ꯊꯃꯣꯏ ꯌꯧꯅ ꯈꯣꯏꯗꯥꯕꯤ, ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯅ ꯊꯃꯣꯏ ꯊꯨꯝꯅ ꯄꯥꯟꯗꯧꯕꯤ ꯃꯊꯤ꯫ ꯏꯁꯩ ꯑꯃ ꯂꯩꯗꯥꯏꯅꯦ, ꯊꯃꯣꯏ ꯊꯨꯝꯅ ꯄꯥꯜꯂꯤ ꯀꯥꯏꯅ ꯇꯧꯕꯗꯣ꯫
ꯑꯗꯨꯃꯥꯏꯅ ꯅꯪꯁꯨ ꯊꯤꯌꯨꯀꯣ ꯍꯣꯏ ꯊꯤꯖꯔꯒꯦ ꯖꯣꯏ ꯖꯣꯏ ꯉꯥꯏꯈꯣ ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯒꯤ ꯅꯨꯄꯤ ꯎꯅꯕꯗꯣ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯕ ꯀꯣ 이루가 쌩 루자토가 나사나나 레럼 나섬나 나가도 타옥대실 그렇게요 거인 수마이 숨 잘라가 로이르게 그리고 묵게더리 누피동나 이따우 누시붕어 까이더기 혹식 레리 피범시다 누피 우나 쌀라디 아이 누피 까이너리니 낭나 말아 모이라가 호시 와치 끼리 잘라버시 호인 너마이 하요 누파 말리드나도 asumna ngangnari nungsiba magi ba mai bema ibesau bisu halaklamni yuhen ba leiba ubada ibesau bina hai ma yuhen ba nangsu leiramia oima itaw sum hei saramanida imadi kaisa pirubano o awang lunggi ne nane ke tu ki hoida lang lo ba salubani adungai khoi bungo yuhen imana paw ma tari basi sumra kari paw bun hari si boima o nangi na taw mona sigaw lakpasya nupi yam koi haiba paw ma tai mina ngangnari basya noina tawdana pangangda ngangnaba yaba nate hai aduma tawnuko warak pinaba marang kaira matamsida kari sagidana ngausinnari no ha nate kari sagidana hoibo ngausinnari no haibani nungsibana koi masidi mina wathi khra ngangnaraga mane ka thajara halakani koidi koidi nupi hoi koisidi saituna saki ꯀꯔꯤꯒꯤ ꯀꯣꯏꯗꯅꯤ ꯑꯣꯏꯗꯕ ꯄꯉꯥꯡꯉꯥꯡꯅꯨ ꯀꯣ ꯅꯪꯅ ꯇꯧꯕꯕꯨ ꯑꯩꯅ ꯀꯔꯤ ꯈꯪꯗꯅꯤ ꯅꯪꯁꯦ ꯑꯩꯅ ꯏꯕꯨꯛꯁꯤꯗ ꯊꯥꯕꯨꯝ 10 ꯅꯥꯎꯄꯨꯗꯨꯅ ꯄꯣꯛꯂꯤꯕ ꯈꯪꯂꯕ꯭ꯔꯥ ꯅꯪ ꯈꯪꯂꯕ꯭ꯔꯣ ꯇꯣ ꯑꯩꯈꯣꯏ ꯃꯥꯒꯤꯗꯤ ꯑꯁꯤ ꯅꯠꯇ꯭ꯔꯗꯤ ꯍꯥꯏꯖꯅꯤꯡꯉꯥꯏ ꯋꯥ ꯑꯝꯇ ꯂꯩꯇꯕ ꯋꯥ ꯑꯃ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯊꯥꯕꯨꯝ 10 ꯅꯥꯎꯄꯨꯔꯛꯄꯒꯤ ꯋꯥꯔꯤꯁꯦ ꯀꯩꯗꯧꯉꯩꯗ ꯍꯧꯗꯣꯔꯛꯄ ꯑꯩꯁꯦ ꯑꯩꯈꯣꯏ ꯄꯥꯝꯅ ꯑꯣꯏꯅ ꯄꯣꯛꯑꯝꯃꯗꯤ ꯐꯒꯗꯧꯅꯦ ꯁꯤ ꯈꯣꯠꯇꯣꯛ ꯉꯥꯡꯉꯦ ꯌꯨꯍꯦꯟꯕꯁꯨ ꯃꯇꯥꯎꯒꯤ ꯋꯥꯍꯩꯗ ꯅꯣꯛꯇꯨꯅ ꯍꯥꯏ ꯇꯧꯅꯨꯁꯦ ꯅꯪ ꯉꯥꯡꯕꯁꯤ ꯏꯃꯥ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯅꯨꯄꯤꯕꯨꯗꯤ ꯀꯣꯏꯖꯗꯕꯅꯤ ꯍꯣꯏ ꯃꯥꯅ ꯄꯥꯝꯖꯕ ꯀꯩ ꯍꯥꯏ ꯄꯥꯝꯂꯞ ꯇꯧꯕ ꯀꯥꯏꯗꯣ ꯑꯗꯨꯝꯕꯕꯨꯗꯤ ꯃꯁꯤꯡꯁꯦ ꯊꯤꯕ ꯉꯝꯗ꯭ꯔꯦ ꯌꯥꯝꯈ꯭ꯔꯦ ꯑꯗꯣ ꯊꯃꯣꯏ ꯌꯧꯅ ꯈꯣꯏꯗꯥꯕ ꯅꯨꯡꯁꯤꯕꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ ꯏꯇꯥꯎꯒꯤ ꯋꯥꯍꯩ ꯑꯃꯗ ꯅꯨꯄꯤꯁꯤꯡꯗꯨꯅ ꯋꯥꯈꯜ ꯄꯪꯁꯥ ꯁꯥꯒꯠꯆꯔꯒ ꯑꯍꯤꯡ ꯀꯞꯄꯒꯁꯨ ꯌꯥꯎꯕꯅꯤꯕ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯨꯡꯗꯤ ꯅꯨꯡꯁꯤꯗꯕ ꯁꯨꯝ ꯄꯥꯝꯂꯞ ꯇꯧꯕ ꯅꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟ ꯅꯍꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯗꯤꯅꯦ ꯅꯃꯥ ꯑꯩꯈꯣꯏꯅ ꯈꯪꯖꯕꯒ ꯅꯠꯇ꯭ꯔꯦꯗ ꯑꯣ ꯐꯔꯦ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣ ꯑꯗꯨꯕꯨꯅꯦ ꯃꯤꯒꯤ ꯃꯆꯥ ꯑꯃꯗ ꯂꯥꯜꯂꯨꯅꯨꯀꯣ ꯍꯦꯛꯇ ꯋꯥꯍꯩꯗꯕ ꯄꯥꯎ ꯇꯥꯕꯗ ꯑꯩꯅꯅꯦ ꯅꯁꯝꯗꯣ ꯃꯩ ꯊꯥꯗꯣꯛꯀꯗꯧꯅꯤ ꯈꯪ ꯑꯣ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯅꯆꯥ ꯀꯇꯨ ꯀꯔꯟ ꯇꯧꯖꯔꯣꯏ ꯄꯥꯈꯠꯄꯤꯒꯅꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯩꯕꯨ ꯑꯣꯛꯇꯕ ꯃꯒꯨꯝꯅ ꯈꯜꯂꯤꯕꯗꯨꯕꯣ ꯂꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦ ꯅꯪꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯉꯥꯡꯆꯩꯗ꯭ꯔꯕꯗꯤ ꯃꯤꯅ ꯑꯩꯕꯨ ꯃꯆꯥ ꯋꯥꯔꯛꯇꯦ ꯍꯥꯏꯈꯤꯔꯣꯏꯗ꯭ꯔꯣ ꯑꯣꯏꯕ ꯏꯃꯥ ꯑꯩ ꯂꯣꯏ ꯋꯥꯈꯜ ꯇꯥꯏꯕ ꯌꯥꯝ ꯉꯥꯡꯈ꯭ꯔꯦ ꯑꯣꯏꯕ ꯆꯠꯂꯣ ꯌꯥꯔꯦ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯇꯧꯌꯣꯍꯦ ꯆꯠꯂꯣ ꯅꯪꯁꯨ ꯅꯌꯨꯝꯗꯒꯤ ꯈꯨꯖꯩ ꯀꯣꯟꯌꯥꯟꯒ ꯂꯧꯔꯨ ꯏꯔꯨ ꯂꯨꯊꯣꯛꯎꯔꯁꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯗꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯉꯁꯤꯒꯤ ꯈꯗꯥꯡ ꯅꯣꯝꯕ ꯂꯦꯞꯄꯔꯣꯏꯕ ꯍꯣꯏ ꯅꯪꯁꯨ ꯂꯥꯛꯑꯣꯀꯣ ꯑꯗꯨꯗꯤ ꯏꯇꯪ ꯅꯨꯡꯁꯤꯌꯦ ꯑꯩ ꯆꯠꯂꯦ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯦ ꯍꯥꯏꯌꯣꯍꯦ ꯅꯪ ꯑꯃꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯅꯈꯣꯏꯅꯤ ꯄꯨꯜꯂꯒ ꯌꯥꯝ ꯈꯠꯀꯅꯨ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯩꯗꯤ ꯍꯥꯏꯗꯨꯅ ꯃꯗꯣꯝ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯍꯧꯋꯤ ꯏꯕꯦꯆꯥꯎꯕꯤ ꯌꯨꯍꯦꯟꯕ ꯅꯨꯡꯁꯤꯕ ꯑꯅꯤꯁꯨ ꯃꯈꯨꯠꯇ ꯀꯣꯟꯌꯥꯟ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯐꯗꯤ ꯃꯇꯦꯛ ꯑꯃꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯏꯔꯨ ꯂꯨꯃꯤꯟꯅꯔꯤ ꯏꯇꯥꯎ ꯌꯨꯍꯦꯟ ꯏꯁꯤꯡꯁꯦ ꯏꯪꯂꯞ ꯇꯧꯗ꯭ꯔꯣ ꯇꯨꯒ ꯆꯨꯡꯒꯦ ꯇꯧꯏ ꯑꯩꯗꯤ ꯏꯇꯥꯎꯅꯨꯁꯦ ꯃꯤꯡꯗꯥꯗꯨꯒ ꯅꯪ ꯑꯃꯅꯦ ꯅꯨꯄꯤꯒ ꯆꯞ ꯌꯦꯡꯃꯜꯂꯤ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯡ ꯅꯨꯡꯁꯤ ꯀꯧꯗꯦ ꯅꯨꯡꯁꯤꯕ ꯍꯥꯏꯅ ꯏꯃꯥ ꯄꯥꯕꯗ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤ ꯃꯤꯡꯁꯦ ꯅꯪꯅ ꯁꯝꯖꯤꯟꯗꯅ ꯅꯨꯡꯁꯤ ꯀꯧꯕꯗꯒꯤ ꯑꯩ ꯏꯇꯥꯎ ꯂꯣꯏꯅꯃꯛ ꯂꯩꯁꯦ ꯅꯨꯡꯁꯤ ꯂꯣꯏꯅ ꯀꯧꯔꯤ ꯀꯔꯤ ꯅꯪꯒꯟꯗꯨꯗ ꯐꯗꯤ ꯆꯣꯠꯄꯁꯤꯅ ꯀꯜꯂꯨꯔꯣ ꯅꯪ ꯋꯥ ꯉꯥꯡꯕ ꯑꯍꯩ ꯁꯥꯏꯅꯤ ꯀꯥꯏꯅ ꯅꯪꯉꯣꯟꯗ ꯏꯇꯥꯎ ꯅꯨꯡꯁꯤꯕꯅ ꯀꯃꯥꯏꯅ ꯁꯨꯝ ꯀꯧꯗꯣꯔꯤꯒꯦ ꯈꯪꯗꯕ ꯃꯤꯅ ꯇꯥꯔꯒ ꯑꯩꯅ ꯅꯪꯁꯦ ꯌꯥꯝ ꯆꯣꯞꯄ ꯃꯥꯜꯂꯣꯏꯗ꯭ꯔꯣ ꯅꯨꯡꯁꯤꯕ ꯃꯃꯤꯡꯅꯦꯅ ꯀꯔꯤ ꯆꯥꯅꯔꯤꯒꯦ ꯃꯁꯤ ꯅꯣꯏꯕ ꯇꯥꯏꯀꯣ ꯏꯄꯥ ꯏꯄꯨꯅ ꯑꯉꯥꯡ ꯃꯃꯤꯡ ꯊꯣꯟꯕ ꯂꯣꯏꯅ ꯍꯥꯏꯅꯔꯤꯕꯗꯣ ꯌꯥꯔꯦ ꯑꯣꯖꯥ ꯅꯪꯗꯤ ꯅꯃꯤꯡ ꯀꯌꯥꯝ ꯐꯖꯔꯗꯅ ꯌꯨꯍꯦꯟꯕ ꯀꯥꯏꯅ ꯀꯔꯤꯝꯇꯁꯨ ꯍꯦꯟꯗꯅ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩ ꯅꯨꯡꯁꯤ ꯀꯧꯒꯗꯕꯒꯤ ꯁꯔꯨꯛꯅꯦ ꯌꯨꯍꯦꯟꯕ ꯑꯗꯨꯝ ꯀꯧꯖꯔꯒꯦ ꯏꯕꯨꯡ ꯁꯦ ꯋꯥꯊꯤ ꯇꯣꯛꯁꯤ ꯅꯃꯤꯠ ꯎꯁꯤꯜꯂꯨ ꯑꯩ ꯏꯁꯤꯡꯁꯦ ꯖꯔꯣ ꯍꯩꯖꯤꯟꯕꯤꯔꯛꯀꯦꯁꯦ ꯏꯪꯕꯗꯣ ꯈꯪꯍꯧꯗꯅꯕ ꯏꯇꯥꯎ ꯌꯨꯍꯦꯟ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯣꯛ ꯊꯨꯡꯒꯅꯤꯕ ꯇꯞꯅ ꯁꯨꯝ ꯂꯨꯖꯒꯦ ꯑꯩ ꯈꯨꯗꯩ ꯆꯣꯠꯍꯜꯂꯒ ꯇꯣꯛꯄꯤ ꯏꯔꯨ ꯈꯨꯜꯂꯨꯗꯨꯗꯤꯅꯦ ꯇꯧꯕꯤꯔꯅꯨ ꯍꯥꯏꯁꯤꯗꯤ ꯑꯩ ꯈꯪꯉꯝꯅꯦ ꯅꯪ ꯇꯧꯗꯣꯏꯁꯦ ꯑꯗꯨꯅꯤ ꯈꯪꯉꯦꯕ ꯑꯩ
ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯏꯔꯨ ꯂꯨꯖꯔꯤꯉꯩ ꯂꯩꯁꯥꯕꯤ ꯀꯌꯥ ꯁꯥꯟꯅꯕꯨꯟ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯇꯅꯧꯕꯤꯅ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯃꯇꯥ ꯎꯔꯤꯔꯩꯗ ꯍꯥꯏ, ꯏꯇꯥ ꯇꯨ ꯑꯥꯗ ꯇꯥ ꯅꯨꯡꯁꯤ ꯈꯣꯏꯁꯦ ꯏꯔꯨ ꯂꯨꯖꯗꯅ ꯂꯩꯔꯦ ꯇꯨ꯫ ꯑꯩꯁꯨ ꯎꯏ, ꯂꯩꯒꯦ ꯂꯩꯖꯁꯅꯨ, ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯁꯣꯛꯇꯧꯕꯁꯦ ꯀꯣꯛ ꯁꯣꯛꯂꯒ ꯂꯥꯛꯑ ꯂꯣꯏꯔꯦ꯫ ꯅꯨꯄꯤ ꯅꯪꯒꯤꯁꯦ ꯇꯥ ꯅꯨꯡꯁꯤꯗ ꯋꯥꯔꯧꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯅꯒꯨꯟ ꯈꯪꯉꯤꯀꯣ ꯏꯕꯦꯝꯃ, ꯅꯊꯃꯣꯏꯗꯅ ꯁꯦꯠ ꯂꯧꯈꯩ ꯄꯥꯝꯖꯔꯤꯗꯣ꯫ ꯍꯣꯏ ꯏꯇꯥ ꯇꯅꯧꯕꯤ, ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯄꯤꯅꯤ꯫ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤ ꯑꯩꯅ ꯅꯨꯡꯁꯤ ꯃꯊꯤ ꯐꯣꯡꯂꯨꯔꯕꯗꯤ ꯑꯩꯕꯨ ꯃꯤꯅ ꯇꯧ ꯉꯝꯕꯤꯅꯤ ꯍꯥꯏꯈꯤꯔꯣꯏꯗ꯭ꯔꯣ? ꯅꯨꯄꯥ ꯃꯥꯅ ꯅꯨꯡꯁꯤ ꯏꯔꯥꯡꯒꯤ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛꯅ ꯑꯩꯕꯨ ꯂꯝꯂꯥꯟꯕꯤꯒꯨꯝ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯤꯕꯁꯦ ꯑꯩꯕꯨ ꯄꯥꯝꯗꯦ ꯇꯥꯛꯄꯅꯤ꯫ ꯑꯩꯕꯨ ꯈꯣꯏꯗꯥꯕ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯄꯥꯝꯖꯗꯦ, ꯉꯝꯁꯨ ꯉꯝꯂꯣꯏ꯫ ꯃꯔꯝꯁꯤꯅ ꯇꯥ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯑꯣꯏꯌꯨ ꯇꯝꯂꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕꯅꯤ ꯈꯟꯗꯣꯛꯇꯨꯅ ꯑꯩ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄ ꯇꯝꯂꯤꯗ ꯍꯧꯖꯤꯛꯇꯤ꯫ ꯍꯩꯃꯥ ꯏꯇꯥ ꯎꯔꯤꯔꯩ, ꯀꯔꯤꯒꯤꯗꯨꯛ ꯋꯥꯔꯤꯅꯣ? ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ꯫ ꯑꯃꯔꯣꯝꯗ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯑꯁꯨꯝ ꯇꯧꯕ ꯍꯧꯅꯁꯥꯅꯤ꯫ ꯃꯈꯣꯏꯒꯤꯕꯨ ꯑꯔꯦꯞꯄ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯅꯦ? ꯍꯣꯡꯅꯤꯡꯕ ꯅꯨꯃꯤꯠꯇ ꯊꯣꯛ ꯍꯣꯡꯗꯣꯛꯄ ꯀꯨꯁꯤꯅꯤꯗꯣ꯫ ꯉꯁꯤꯅ ꯑꯩꯒꯤ, ꯍꯌꯦꯡꯅ ꯀꯅꯥꯒꯤ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯗꯣ ꯍꯦꯛ ꯆꯨꯝꯃꯤ꯫ ꯑꯗꯨꯅꯤ ꯏꯇꯥ ꯇꯅꯧꯕꯤ, ꯑꯩꯁꯨ ꯑꯗꯨꯝ ꯍꯦꯛ ꯈꯟꯗꯣꯛꯂꯒ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯦ꯫ ꯃꯆꯤꯟꯅ ꯅꯨꯡꯁꯤꯔꯦ, ꯄꯥꯝꯖꯔꯦ ꯍꯥꯏꯔꯛꯈꯤꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ? ꯏꯕꯨꯡꯅꯤ ꯈꯟꯗꯣꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯇꯥꯔꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯌꯨꯍꯦꯟꯕꯅ ꯎꯔꯛꯂꯝꯃꯤ꯫ ꯌꯨꯍꯦꯟꯕ ꯀꯣꯟꯌꯥꯟ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯨꯖꯣꯛ ꯑꯃ ꯅꯨꯡꯁꯤꯕꯗ ꯁꯠ ꯆꯥꯏꯁꯤꯟꯗꯨꯅ ꯍꯥꯏ, ꯑꯣꯏ ꯏꯇꯥꯎꯕꯤ ꯅꯨꯡꯁꯤꯌꯦ, ꯇꯨꯇꯨ ꯑꯥꯗ ꯅꯪꯒꯤ ꯃꯇꯝ ꯑꯃꯒꯤ ꯎꯔꯤꯔꯩꯁꯦ ꯃꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯏꯗꯣ꯫ ꯂꯥꯛꯀꯦ ꯂꯥꯛꯆꯁꯅꯨ, ꯀꯩꯗꯧꯔꯒꯦ? ꯑꯩꯒꯤ ꯎꯔꯤꯔꯩ ꯀꯥꯏꯅ ꯍꯥꯏꯗꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯃꯤꯅ ꯇꯥꯔꯒ ꯑꯩꯅ ꯃꯥꯕꯨ ꯌꯥꯝ ꯄꯥꯝꯕ ꯃꯥꯟꯈꯤꯅꯤ꯫ ꯄꯥꯝꯕꯨ ꯄꯥꯝꯗꯦ ꯍꯥꯏꯒꯦꯔꯣ? ꯅꯪ ꯅꯆꯤꯟꯃꯛꯅ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯐꯖꯩ ꯄꯥꯝꯃꯦ ꯍꯥꯏꯈꯤꯕꯗꯣ ꯑꯩꯕꯨ ꯇꯥꯍꯧꯏꯗ ꯏꯇꯥꯎ ꯅꯨꯡꯁꯤꯌꯦ꯫ ꯍꯣꯏ, ꯑꯗꯨꯅ ꯃꯇꯝꯗꯨꯒꯤ ꯋꯥꯅꯤꯗꯅ, ꯍꯧꯖꯤꯛꯇꯤ ꯄꯥꯝꯗ꯭ꯔꯦ꯫ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯅꯨꯄꯤ ꯃꯌꯥꯝ ꯎꯔꯛꯄꯗꯒꯤ ꯑꯩ ꯃꯥꯁꯤ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯏꯇꯥꯎ ꯅꯨꯡꯁꯤ, ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯅꯪꯒꯤꯗꯨꯕꯣ? ꯃꯤꯡꯗꯥꯗꯨꯒ ꯊꯃꯣꯏꯗꯨꯒ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯅꯪꯅ ꯅꯨꯡꯁꯤ ꯃꯁꯛꯁꯨ ꯈꯖꯤꯛ ꯎꯠꯂꯨꯒꯨꯝ ꯇꯧ꯫ ꯐꯠꯇꯦꯗꯀꯣ ꯅꯪꯁꯦ꯫ ꯅꯪꯗꯧꯅ ꯇꯧꯒꯗꯧꯒꯤ ꯁꯔꯨꯛꯄꯨꯗꯤ ꯇꯁꯦꯡꯅ ꯑꯩꯗꯧꯅ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯀꯣꯏꯁꯤꯟꯕꯁꯤꯅ ꯑꯃꯔꯣꯝꯗꯗꯤ ꯐꯕꯖꯥꯠꯅꯤ꯫ ꯌꯥꯔꯦ, ꯅꯥꯈ꯭ꯌꯥꯗ ꯀꯣꯡꯒꯣꯟ ꯕꯤꯔꯤ ꯕꯤꯔꯤ ꯀꯥꯃꯈꯩ ꯋꯥꯗꯣ ꯁꯨꯝ ꯉꯥꯡꯒꯅꯨ꯫ ꯃꯤ ꯁꯣꯏ ꯌꯥꯎꯁꯤꯜꯂꯛꯏ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯑꯩꯗꯤ ꯀꯩꯀꯩ ꯇꯨꯃꯤꯟ ꯂꯩꯗꯣꯏꯕ? ꯂꯩꯔꯣꯏꯅ, ꯀꯧꯗꯨꯝ ꯀꯧꯊꯣꯛꯀꯦ꯫ ꯍꯥꯏꯗꯨꯅ ꯌꯣꯏꯍꯦꯟꯕ ꯎꯔꯤꯔꯩ ꯑꯃꯗꯤ ꯇꯅꯧꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯎꯔꯤꯔꯩ, ꯇꯅꯧꯕꯤ, ꯑꯗꯒꯤ ꯑꯇꯩ ꯏꯆꯜꯁꯤꯡꯁꯤꯁꯨ ꯅꯣꯏꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ? ꯇꯅꯧꯕꯤꯅ, ꯍꯣ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯅꯠꯇꯤꯌꯦ ꯇꯥ ꯌꯣꯏꯍꯦꯟꯕ꯫ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯂꯩꯈꯣꯝ ꯇꯞ ꯇꯥꯅ ꯀꯣꯠꯂꯒꯅꯦ ꯌꯨꯝꯗ ꯄꯨꯔꯒꯅꯦ ꯁꯨꯃꯥꯡꯗ ꯍꯩꯗꯣꯛꯇꯨꯅ ꯃꯦꯠ ꯃꯦꯠꯇꯅ ꯁꯥꯟꯅꯒꯦ ꯇꯧꯕ꯫ ꯍꯩꯃꯥ, ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯁꯥꯟꯅꯕ ꯐꯪꯍꯧꯗ꯭ꯔꯕ ꯅꯣꯏꯕꯨ? ꯅꯌꯨꯝ ꯄꯥꯟꯕ ꯌꯥꯗ꯭ꯔꯣ ꯀꯥꯟꯗꯨꯗ ꯍꯧꯖꯤꯛꯄꯨ ꯂꯩꯈꯣꯝꯃꯨꯛ ꯁꯥꯟꯅꯗꯣꯏꯗꯨꯕꯨ ꯏꯕꯦꯝꯃ? ꯍꯣꯏ ꯁꯥꯟꯅꯒꯦ, ꯅꯨꯄꯥ ꯅꯣꯏꯅ ꯅꯨꯄꯤꯒꯤ ꯊꯃꯣꯏꯗ ꯁꯥꯟꯅꯕꯒꯨꯝ ꯑꯃꯨꯛꯇ ꯁꯥꯟꯅꯔꯨꯒꯦ ꯇꯧꯕ꯫ ꯐꯖꯗꯦꯍꯦ ꯑꯗꯨꯗꯤ, ꯍꯥꯏꯕ ꯌꯥꯏꯅ ꯄꯪꯍꯥꯏ ꯍꯥꯏꯔꯦ ꯅꯪꯁꯨ꯫ ꯑꯁꯨꯝꯕ ꯉꯥꯡꯂꯗꯤ ꯇꯥꯏꯕꯪ ꯃꯤꯗꯤ ꯁꯥꯎꯕꯅꯤ, ꯑꯩꯉꯣꯟꯗꯒꯤ ꯍꯧꯔꯒ꯫ ꯁꯥꯎꯅꯨ ꯁꯥꯎꯅꯨ, ꯍꯧꯅ ꯁꯥꯅꯤ ꯈꯟꯕꯤꯌꯣ꯫ ꯅꯨꯡꯁꯤꯕ ꯌꯣꯍꯦꯟꯕꯗ ꯈꯨꯅꯤꯡꯅ ꯍꯥꯏꯐꯦꯠ ꯊꯤꯟꯗꯨꯅ ꯃꯇꯥꯎꯕꯨ ꯇꯥꯅꯕ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯅ ꯉꯁꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗ꯭ꯔꯣ? ꯁꯦꯝꯕꯥꯡ ꯃꯥꯟꯕꯤ ꯃꯌꯥꯝꯁꯤꯒ ꯆꯀꯠ ꯆꯀꯠ ꯌꯥꯝ ꯉꯥꯡꯖꯅꯤꯡꯉꯤꯗ ꯅꯨꯡꯉꯥꯏꯁꯤꯅꯤ꯫ ꯀꯩꯅꯣ ꯏꯇꯥꯎ ꯅꯨꯡꯁꯤ, ꯂꯩꯀꯥꯏꯒꯤ ꯖꯜꯁꯤꯡꯅꯤ ꯁꯨꯝ ꯂꯛꯅꯕꯅꯤ ꯀꯩꯅꯣ꯫ ꯅꯪꯗꯧꯅ ꯌꯥꯝ ꯐꯖꯕ ꯁꯥꯕꯗꯣ ꯑꯩꯗꯤ ꯇꯜꯂꯦ꯫ ꯋꯥ ꯈꯔ ꯉꯥꯡꯕꯁꯤꯅ ꯃꯤꯅ ꯀꯣꯏꯗꯕꯅꯤ꯫ ꯅꯨꯡꯁꯨ ꯅꯨꯡꯁꯤꯕꯤꯕꯅꯦ ꯑꯄꯪ, ꯒꯙꯥ, ꯕꯨꯙꯨ꯫ ꯅꯨꯡꯁꯤꯕꯩ ꯑꯣꯏꯔꯝ ꯇꯥꯔꯦ ꯅꯥꯛꯆꯦꯠꯇ ꯌꯦꯔ ꯉꯥꯡꯉꯝꯃꯤꯁꯦ꯫ ꯇꯨꯃꯤꯟ ꯂꯩꯌꯨꯁꯦ, ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ꯫ ꯍꯥꯏꯅ ꯃꯈꯥ ꯇꯥꯒꯦ ꯊꯧꯔꯥꯡꯕꯕꯨ ꯂꯩꯁꯥꯕꯤꯁꯤꯡꯗꯤ ꯂꯣꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯨꯡ ꯊꯥꯡꯂꯤꯕꯤ ꯎꯔꯤꯔꯩꯅ ꯋꯥꯔꯧ ꯃꯤꯠꯌꯦꯡꯅ ꯅꯨꯡꯁꯤꯕꯕꯨ ꯌꯦꯡꯂꯝꯂꯤꯕꯗꯨ ꯎꯕꯗ ꯌꯨꯍꯦꯟꯕꯅ ꯍꯥꯏ, ꯏꯇꯥꯎ ꯅꯨꯡꯁꯤ, ꯇꯨ ꯎꯔꯤꯔꯩꯁꯦ ꯄꯦꯔꯤ ꯄꯦꯔꯤ ꯅꯪꯕꯨ ꯌꯦꯡꯉꯝꯃꯤꯁꯦ ꯌꯦꯡꯉꯣ꯫ ꯑꯉꯥꯡꯁꯤ ꯅꯨꯡꯉꯥꯏꯇꯦ, ꯅꯪꯕꯨ ꯃꯁꯤ ꯀꯣꯏꯁꯤꯜꯂꯨ ꯀꯩꯗꯧꯒꯦ? ꯃꯤ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯋꯥꯅ ꯉꯥꯏꯖꯔꯝꯗꯣꯏꯅꯦ ꯃꯥꯗꯤ꯫ ꯏꯇꯥꯎ ꯌꯣꯍꯦꯟ, ꯅꯪꯁꯤ ꯑꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯍꯣꯏ ꯑꯩ ꯀꯣꯟꯅ ꯇꯞꯅ ꯏꯪꯅ ꯍꯥꯏꯖꯔꯒꯦ, ꯅꯪꯗꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯣ, ꯇꯨꯃꯤꯟ ꯂꯩꯔꯣ ꯌꯥꯔꯦ꯫ ꯑꯣ, ꯀꯣꯏꯅ ꯄꯥꯏꯔꯨꯔꯕ ꯃꯇꯨꯡ ꯌꯥꯝ ꯂꯥꯟꯖꯗꯕ ꯁꯥꯔꯒ ꯎꯔꯤꯔꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈꯤꯁꯤꯅꯦꯅꯦ ꯅꯪꯅ ꯈꯜꯂꯤꯗꯣ? ꯇꯧꯔꯣ ꯇꯧꯔꯣ ꯅꯪ ꯊꯣꯛ꯫ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯁꯤ ꯌꯧꯔꯗꯤ ꯑꯩ ꯁ꯭ꯋꯥꯏꯗꯩ ꯅꯠꯇ꯭ꯔꯦ꯫ ꯏꯇꯥꯎ ꯌꯣꯍꯦꯟ, ꯈꯜꯂꯤꯕꯅꯦ ꯑꯩꯁꯨ ꯎꯔꯤꯔꯩꯒꯤ ꯋꯥꯈꯜꯗꯣ꯫ ꯊꯃꯣꯏꯗ ꯆꯪꯉꯨ ꯌꯥꯗꯕꯩ ꯋꯥꯅꯤ꯫ ꯅꯨꯡꯁꯤꯕ ꯑꯃ ꯁꯥꯒꯠꯄ ꯍꯥꯏꯕꯁꯦ ꯃꯇꯝ ꯌꯥꯝ ꯆꯪꯕꯅꯤ꯫ ꯅꯨꯡꯁꯤꯕꯗꯣ ꯑꯝꯇ ꯁꯥꯒꯠꯈꯤꯒꯦ꯫ ꯅꯪꯗꯧꯅ ꯁꯤꯗ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯄꯪꯍꯥꯏꯗ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯇꯧꯔꯣꯏ꯫ ꯍꯣꯏ ꯑꯣꯖꯥ, ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯨ꯫ ꯑꯩ ꯅꯨꯄꯤ ꯎꯅꯕ ꯊꯦꯡꯈꯤꯗꯕꯅꯤ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫
ꯑꯁꯨꯝꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯌꯨꯍꯦꯟꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯃꯤꯟꯅꯔꯕ ꯃꯇꯨꯡ ꯄꯨꯟꯅ ꯃꯌꯨꯝ ꯇꯝꯅ ꯍꯟꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯏꯇꯥꯎꯅꯨꯡꯁꯤ ꯐꯖꯗ꯭ꯔꯥ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯨꯄꯤꯗꯣ? ꯃꯥꯒꯤ ꯃꯅꯥꯇꯣꯟꯗꯣ ꯈꯖꯤꯛꯇꯪ ꯆꯥꯎꯕꯩ ꯋꯥꯅꯤ, ꯃꯁꯛꯇꯤ ꯑꯗꯨꯝ ꯌꯥꯏꯌꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯐꯦꯠ ꯃꯥꯟꯗ꯭ꯔꯣ? ꯍꯣꯏ ꯍꯣꯏ ꯌꯥꯝ ꯃꯥꯜꯂꯦ, ꯊꯨꯡꯅꯖꯔ ꯅꯣꯏꯌꯦꯅꯤ꯫ ꯅꯆꯥꯒꯗꯣ ꯃꯣꯔꯥꯝꯄꯨ꯫ ꯀꯔꯤꯅꯣ ꯅꯨꯡꯁꯤꯕꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤ, ꯏꯆꯥꯒꯤ ꯋꯥ ꯀꯣꯠꯁꯤꯜꯂꯛꯈꯤꯅꯨꯀꯣ꯫ ꯑꯗꯣ ꯀꯥꯟꯅꯗꯦꯁꯦ, ꯑꯁꯤꯒꯤ ꯄꯣꯠꯐꯝꯁꯤꯗꯒꯤ ꯑꯋꯥꯊꯕꯤ ꯁꯤꯡꯖꯨ ꯑꯗꯒꯤ ꯂꯩꯕꯥꯛ ꯍꯋꯥꯏ ꯍꯦꯡꯒꯟ ꯆꯥꯈꯤꯁꯤ ꯂꯥꯛꯑꯣ꯫ ꯑꯩꯒꯤ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯈꯨꯜꯒꯤ ꯄꯣꯠꯐꯝꯁꯦ ꯉꯃꯣꯛ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ꯫ ꯍꯣꯏ ꯆꯥꯔꯨꯁꯤ, ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯅ ꯂꯣꯏꯔꯦ, ꯉꯁꯥꯏ ꯍꯩꯈꯥ ꯆꯥꯕꯗꯒꯤ ꯀꯔꯤꯝ ꯆꯥꯗ꯭ꯔꯤꯕꯅꯤ꯫ ꯍꯥꯏꯗꯨꯅ ꯄꯣꯠꯐꯝ ꯑꯗꯨꯗ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯊꯥꯔꯤꯕ ꯐꯥꯟ ꯃꯆꯥꯗꯨꯗ ꯁꯠ ꯐꯝꯊꯩ꯫ ꯌꯨꯍꯦꯟꯕ ꯑꯃꯨꯛꯁꯨ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯩꯃ, ꯑꯋꯥꯊꯕꯤ ꯁꯤꯡꯖꯨ ꯃꯪꯒꯜ ꯌꯥꯎꯕꯤꯗꯣ ꯑꯗꯨꯒ ꯂꯩꯕꯥꯛ ꯍꯋꯥꯏ ꯍꯩꯉꯥꯟꯗꯨꯒ ꯈꯔ ꯇꯝꯕꯤꯔꯣ, ꯈꯖꯤꯛꯇ ꯆꯥꯖꯈꯤꯒꯦ꯫ ꯑꯧ ꯌꯥꯅꯤ ꯌꯥꯅꯤ ꯏꯕꯨꯡꯉꯣ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯨꯀꯣ, ꯏꯇꯩꯃ ꯁꯣꯝꯒꯤ ꯈꯨꯔꯥꯒꯤ ꯍꯋꯥꯏ ꯃꯍꯤꯁꯤꯃꯇ ꯄꯤꯔꯝꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ ꯐꯅꯤ ꯐꯅꯤ ꯏꯇꯩꯃ, ꯉꯥꯏꯖꯒꯦ ꯍꯥꯏꯔꯒ ꯅꯨꯡꯁꯤꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯏꯇꯥꯎꯅꯨꯡꯁꯤ, ꯉꯁꯥꯏ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯔꯤꯛꯅ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯣ ꯃꯥ ꯖꯒꯣꯏ ꯁꯥꯒꯗꯧꯔꯤ, ꯌꯦꯡꯕ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯗꯣ, ꯈꯔ ꯆꯠꯃꯤꯟꯅꯁꯤꯀꯣ ꯏꯇꯥꯎ꯫ ꯑꯩ ꯏꯇꯣꯝꯇꯗꯤ ꯀꯃꯥꯏꯅ ꯆꯠꯂꯨꯅꯤ? ꯑꯩ ꯇꯜꯂꯦ, ꯆꯠꯅꯤꯡꯗꯦ, ꯇꯨꯝꯂꯒ ꯂꯩꯖꯒꯦ꯫ ꯅꯇꯨꯅꯦꯅ ꯃꯃꯥꯟꯅꯕꯤ ꯐꯖꯕꯤ ꯑꯝꯇꯁꯨ ꯄꯨꯊꯣꯔꯛꯇꯦ, ꯁꯤꯇꯥ ꯁꯪꯕꯤ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯉꯥꯛꯇ ꯊꯣꯔꯛꯏ꯫ ꯇꯜꯂꯦꯕ ꯑꯩ, ꯍꯩꯅꯤꯡꯗꯦ ꯏꯁꯥꯁꯦ꯫ ꯀꯩꯅꯣꯍꯦ, ꯅꯪ ꯅꯨꯄꯤ ꯀꯣꯏꯌꯨ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯖꯒꯣꯏ ꯁꯥꯕꯗꯣ ꯌꯦꯡꯕ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ꯫ ꯀꯩꯅꯣ ꯃꯁꯤꯕꯣ, ꯑꯁꯨꯛ ꯈꯛꯇ ꯂꯥꯏ ꯆꯨꯕꯁꯤꯕꯣ? ꯑꯣ ꯑꯩ ꯆꯠꯅꯤꯡꯗꯦ, ꯇꯜꯂꯦ ꯍꯥꯏꯕ ꯀꯣ꯫ ꯖꯒꯣꯏ ꯁꯥꯗꯣꯏꯗꯣ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯌꯥꯎꯔꯗꯤ ꯐꯕ, ꯑꯗꯣꯝꯇ ꯌꯥꯎꯗꯦꯕ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯄꯣꯠꯐꯝ ꯐꯝꯂꯤꯕꯤ ꯊꯥꯔꯤꯛꯊꯥꯁꯨ ꯁꯤꯡꯖꯨ ꯍꯩꯉꯥꯟ ꯍꯥꯞꯂꯤꯕ ꯂꯥꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏ, ꯏꯕꯨꯡꯉꯣ ꯁꯦꯁꯦ, ꯑꯋꯥꯊꯕꯤ ꯁꯤꯡꯖꯨ ꯂꯩꯕꯥꯛ ꯍꯋꯥꯏ ꯍꯩꯉꯥꯟ ꯍꯥꯏꯕꯗꯣ ꯁꯣꯝꯗ ꯂꯩꯔꯦ꯫ ꯅꯨꯡꯁꯤꯕꯁꯨ ꯃꯃꯥꯏ ꯐꯠꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯂꯣꯟꯈꯠꯂꯛꯄꯗ ꯎꯔꯦ ꯊꯥꯔꯤꯛꯊꯥꯒꯤ ꯅꯤꯡꯊꯤꯔꯕ ꯁꯛꯇꯝ꯫ ꯀꯣꯏꯗꯥꯅꯕꯤ ꯃꯥꯏꯊꯣꯡꯗꯤ ꯃꯩꯁꯥ ꯈꯥꯡꯂꯨꯕꯒꯤ ꯇꯉꯥꯡ ꯇꯉꯥꯡꯕꯤ, ꯁꯛꯇꯛ ꯈꯣꯏꯕꯤ ꯁꯥꯏꯅꯣꯜꯂꯛꯇ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯏꯔꯤ, ꯇꯨꯡꯒꯨꯟꯅꯔꯤꯕꯤ ꯁꯝꯂꯥꯡꯗ ꯁꯝꯖꯤꯔꯦ ꯅꯥꯆꯣꯝ ꯑꯃꯗꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯑꯃꯁꯨ ꯆꯤꯜꯂꯤ꯫ ꯇꯕꯥꯔ ꯍꯛꯆꯥꯡꯗ ꯐꯤ ꯃꯇꯦꯛ ꯑꯃ ꯏꯟꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯉꯥꯡꯇꯛ ꯇꯧꯕ ꯆꯤꯟꯕꯥꯜꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯈꯤꯕ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯇꯥꯔꯤ ꯅꯨꯡꯁꯤꯕ꯫ ꯏꯕꯨꯡꯉꯣ ꯋꯥꯠꯂꯕꯁꯨ ꯏꯇꯩꯃꯗ ꯍꯦꯛ ꯍꯥꯏꯔꯛꯎꯀꯣ, ꯑꯩ ꯇꯥꯗ ꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯨꯛꯇ ꯄꯤꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯇꯥꯅ ꯇꯥꯅꯗꯨꯅ ꯌꯦꯡꯂꯤ ꯅꯨꯡꯁꯤꯕ꯫ ꯌꯨꯍꯦꯟꯕ ꯃꯥꯒꯤ ꯃꯇꯥꯎꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏ, ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯄꯣꯠꯐꯝꯁꯤꯗ ꯏꯔꯥꯡ ꯐꯒꯠꯂꯛꯏꯁꯤꯅ? ꯏꯇꯩꯃꯁꯤꯅ ꯅꯊ꯭ꯋꯥꯏ ꯃꯆꯥ ꯄꯦꯠꯄꯥ ꯑꯃꯨꯛ ꯂꯥꯛꯄꯤꯈ꯭ꯔꯕꯣ? ꯍꯥ, ꯏꯇꯥꯎ ꯌꯨꯍꯦꯟ, ꯇꯁꯦꯡꯕꯃꯛꯅꯤ, ꯏꯇꯩꯃꯅ ꯑꯩꯒꯤ ꯊꯋꯥꯏ ꯂꯥꯛꯈ꯭ꯔꯦ꯫ ꯃꯥꯗꯤ ꯊꯋꯥꯏ ꯂꯥꯛꯄꯤ ꯏꯇꯩꯃꯅꯤ, ꯑꯩ ꯃꯥꯕꯨ ꯎꯕꯗ ꯉꯥꯎꯔꯤ ꯏꯇꯥꯎ꯫ ꯑꯁ ꯑꯣꯟꯊꯣꯛꯅ ꯊꯨꯀꯠꯆꯈ꯭ꯔꯦ ꯅꯥꯕ ꯏꯕꯣ꯫ ꯀꯩꯅꯣ ꯑꯁꯤ ꯂꯩꯁꯥꯕꯤ ꯅꯠꯇꯦ, ꯃꯧꯅꯤ ꯃꯧ ꯀꯣ꯫ ꯏꯇꯩꯃ ꯀꯧꯔꯤꯗꯣ ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯅ ꯇꯥꯔꯒꯦ? ꯑꯉꯥꯡ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯇꯦꯟꯅꯋꯥ ꯃꯆꯨꯒꯤ ꯐꯤ ꯐꯅꯦꯛ ꯁꯦꯠꯄ ꯏꯟꯕꯁꯤꯗ ꯅꯪꯅ ꯃꯥꯕꯨ ꯅꯃꯤꯠꯇꯨꯗ ꯅꯪꯒꯤ ꯅꯇꯨ ꯑꯣꯏꯅ ꯎꯔꯕꯣ? ꯏꯇꯥꯎ ꯌꯨꯍꯦꯟ, ꯐꯥꯒꯤ ꯅꯠꯇꯦ, ꯑꯩ ꯏꯇꯩꯃꯁꯦ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯅꯍꯥꯟ ꯃꯈꯩ ꯑꯃꯨꯛꯇ ꯐꯥꯎꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯊꯃꯣꯏꯁꯤꯗ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯇꯥꯏ꯫ ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯨꯡꯁꯤ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯃꯤ ꯅꯨꯄꯥ ꯂꯩꯔꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯅꯤꯁꯦ꯫ ꯂꯩꯒꯦ ꯂꯩꯁꯤꯁꯅꯨꯗ, ꯑꯩꯗꯤ ꯃꯥꯕꯨ ꯌꯥꯝ ꯈꯣꯏꯗꯥꯔꯤ꯫ ꯅꯨꯄꯥ ꯂꯩꯔꯁꯨ ꯑꯩꯅ ꯏꯇꯩꯃꯕꯨ ꯅꯨꯡꯁꯤꯔꯤ꯫ ꯅꯪ ꯑꯗꯨꯝ ꯉꯥꯎꯗꯨꯅ ꯂꯩꯍꯧꯔꯣ ꯏꯕꯨꯡꯉꯣ, ꯑꯩ ꯁꯤꯡꯖꯨ ꯆꯥꯔꯦ꯫ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯅꯃꯥꯏꯁꯦ ꯑꯩꯉꯣꯟꯗꯩꯗꯤ ꯍꯦꯜꯂꯦ ꯀꯟꯅ ꯍꯥꯏꯗꯨꯅ ꯌꯨꯍꯦꯟꯕ ꯁꯤꯡꯖꯨ ꯑꯗꯨ ꯆꯥꯕ ꯍꯧꯏ꯫ ꯅꯨꯡꯁꯤꯕꯗꯤ ꯃꯤꯠꯌꯦꯡ ꯍꯣꯡꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯥꯔꯤꯛꯊꯥꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯌꯨꯍꯦꯟꯕꯗ ꯍꯥꯏꯐꯦꯠ ꯅꯝꯁꯤꯟꯗꯨꯅ ꯍꯥꯏ, ꯏꯇꯥꯎ ꯌꯨꯍꯦꯟ, ꯏꯇꯩꯃꯁꯤꯕꯨ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ? ꯑꯁ ꯃꯃꯤꯡꯒꯗꯤ ꯈꯪꯗꯦꯍꯦ, ꯃꯃꯥꯡ ꯆꯌꯣꯜꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯛꯀ ꯑꯩꯒ ꯃꯥꯒꯤ ꯄꯣꯠꯐꯝꯁꯤꯗ ꯁꯤꯡꯖꯨ ꯆꯥꯏ, ꯑꯗꯨꯗ ꯏꯇꯩꯃ ꯁꯨꯝ ꯀꯧꯈꯤꯕꯅꯤ, ꯃꯃꯤꯡꯗꯤ ꯈꯪꯗꯦ ꯑꯩꯁꯨ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯦꯛꯇ ꯍꯪꯂꯒꯦ ꯏꯇꯥꯎ ꯌꯨꯍꯦꯟ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕ ꯊꯥꯔꯤꯛꯊꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯇꯩꯃ, ꯁꯣꯝꯗ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯁꯣꯝꯗꯒꯤꯁꯦ ꯑꯁꯤꯃꯇ ꯄꯤꯕꯤꯌꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ, ꯀꯕꯣꯛ ꯈꯣꯏꯗꯨꯝꯁꯦ꯫ ꯍꯣꯏ ꯁꯣꯝꯗ꯫ ꯑꯣ ꯍꯣꯏ ꯏꯕꯨꯡꯉꯣ, ꯏꯇꯩꯃ ꯄꯨꯔꯛꯑꯒꯦ꯫ ꯊꯥꯔꯤꯛꯊꯥꯅ ꯀꯕꯣꯛ ꯄꯨꯗꯨꯅ ꯊꯣꯔꯛꯄꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯍꯧꯖꯤꯜꯂꯤ꯫ ꯏꯇꯩꯃ ꯌꯥꯅꯤ, ꯁꯣꯝꯗ ꯄꯤꯕꯤꯔꯛꯑꯣ꯫ ꯁꯤꯡꯖꯨꯁꯦ ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯈ꯭ꯔꯦ, ꯀꯔꯤ ꯃꯌꯥꯟꯕꯨ ꯍꯥꯞꯄꯅꯣ? ꯃꯁꯤꯗꯤ ꯅꯨꯡꯇꯤꯃꯒꯤ ꯆꯥꯕ ꯍꯦꯛ ꯂꯥꯛꯅꯤꯡꯉꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯗ ꯌꯨꯍꯦꯟꯕ ꯋꯥꯈꯜꯗ ꯈꯜꯂꯤ, ꯁꯤꯡꯖꯨꯁꯦ ꯑꯃꯨꯛꯇꯐꯥꯎ ꯍꯨꯛꯇ꯭ꯔꯤ ꯃꯥꯅ ꯍꯥꯎꯏ ꯀꯥꯏꯅꯒ ꯊꯣꯛ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤꯅ ꯃꯁꯦ꯫ ꯍꯩꯔꯦ, ꯑꯣꯏꯗꯕ ꯉꯥꯡꯕꯗꯤ ꯍꯨꯛꯇꯣꯏꯕ, ꯃꯅꯥ ꯄꯤꯕ ꯌꯥꯔꯅꯤ꯫ ꯅꯨꯄꯥꯒꯤ ꯆꯤꯟ ꯍꯥꯏꯁꯤꯅꯤ, ꯅꯍꯥꯟ ꯃꯈꯩꯅ ꯃꯔꯣꯜ ꯑꯃ ꯂꯦꯝꯖꯕ ꯁꯥꯔꯤ, ꯑꯗꯨꯒ
ꯑꯄꯥꯝꯕ ꯎꯔꯛꯄꯁꯤꯗꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯁꯤꯋꯤ ꯇꯥꯏ ꯇꯨꯃꯤꯟ ꯍꯧꯗꯣꯡ ꯆꯐꯨ ꯉꯝꯃꯤ ꯍꯥꯏꯅꯕꯗꯣ ꯊꯥꯔꯤꯛ ꯊꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ ꯍꯥ ꯑꯁꯦꯡꯕꯔꯣ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯍꯥꯞꯇꯦꯀꯣ ꯏꯇꯩꯃꯗꯤ ꯅꯣꯏꯅ ꯆꯥꯅꯤꯡꯅ ꯆꯥꯔꯨꯕꯒꯤ ꯍꯥꯎꯕ ꯑꯣꯏꯔꯤꯅꯤ ꯁꯤꯡꯖꯨꯗꯕꯨ ꯀꯔꯤ ꯑꯍꯦꯟꯕ ꯑꯃꯨꯛ ꯍꯥꯞꯅꯗꯣꯏꯅꯣ ꯍꯣꯏ ꯏꯇꯩꯃ ꯃꯗꯨ ꯑꯣꯏꯔꯝꯕ ꯇꯥꯏ ꯑꯗꯣ ꯏꯇꯩꯃꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯂꯥꯟꯅ ꯂꯧꯕꯤꯕꯗꯤ ꯌꯥꯗ꯭ꯔꯦ ꯁꯨꯝ ꯈꯪꯖꯅꯤꯡꯗꯨꯅ ꯍꯪꯖꯔꯤꯕ ꯑꯩꯅ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯍꯣꯏꯒꯤ ꯃꯤꯡꯕꯨꯗꯤ ꯊꯥꯔꯤꯛꯊꯥ ꯀꯧꯏ ꯑꯗꯣ ꯅꯣꯏꯅ ꯏꯇꯩꯃ ꯊꯥꯔꯤꯛ ꯍꯥꯏꯅ ꯁꯝꯖꯤꯜꯂꯒ ꯍꯦꯛ ꯀꯧꯔꯛꯑꯣ ꯑꯁ ꯏꯇꯩꯃ ꯃꯤꯡꯁꯨ ꯐꯖꯩ ꯁꯛꯇꯝꯁꯨ ꯍꯦꯜꯂꯤ ꯏꯪ ꯏꯪ ꯍꯦꯛ ꯂꯥꯎꯔꯗꯅ ꯏꯃꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯀꯣꯟꯗꯨ ꯂꯩꯒꯗꯧꯕ ꯏꯇꯩꯃꯅ ꯄꯣꯠꯐꯝ ꯐꯝꯕꯁꯦ ꯑꯩꯗꯤ ꯀꯤꯖꯩꯀꯣ ꯃꯀꯣꯛ ꯆꯥꯛꯄ ꯈꯣꯏꯃꯨꯟ ꯑꯃꯨꯛ ꯄꯨꯈꯤꯕ ꯁꯣꯏꯔꯣꯏ ꯁꯨꯝ ꯋꯥꯔꯤꯕꯨ ꯌꯣꯍꯦꯟꯕ ꯅꯨꯡꯁꯤꯕꯗ ꯈꯨꯖꯤꯟꯅ ꯁꯤꯛꯇꯨꯅ ꯃꯇꯥꯎꯕꯨ ꯇꯥꯅꯕ ꯍꯥꯏ ꯑꯁ ꯀꯩꯅꯣ ꯅꯨꯡꯁꯤ ꯍꯦꯃꯜꯂꯦꯍꯦ ꯅꯪꯁꯨ ꯑꯍꯜ ꯂꯃꯟꯁꯨ ꯂꯩꯔꯤ ꯅꯃꯥꯏꯗꯣ ꯂꯩꯅꯨꯡꯗ ꯆꯪꯈ꯭ꯔꯕ ꯅꯪꯕꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯌꯥꯔꯦ ꯑꯌꯨ ꯏꯇꯩꯃ ꯅꯠꯇ꯭ꯔꯗꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯏꯕꯨꯡꯉꯣ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯁꯤꯗ ꯂꯥꯟ ꯁꯣꯛꯅꯕ ꯊꯣꯔꯛꯂꯤꯕꯅꯤ ꯅꯇꯩꯃ ꯑꯩꯍꯥꯛꯁꯨ ꯁꯤꯡꯅꯕ ꯑꯀꯤꯕꯅ ꯁꯨꯝ ꯅꯤꯡꯍꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯆꯥꯛꯈꯨꯝꯗꯤ ꯃꯩ ꯃꯨꯠꯄ ꯇꯥꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯂꯒ ꯂꯣꯏꯌꯦ ꯄꯨꯟꯁꯤ ꯂꯝꯕꯤ ꯍꯥꯏꯁꯤꯗꯤ ꯃꯗꯨꯗꯕꯨ ꯄꯄꯥ ꯀꯅꯥꯅ ꯃꯣꯗꯣꯜ ꯂꯩꯁꯤꯜꯂꯔꯅꯤ ꯍꯥꯏꯒꯦ ꯍꯣꯏ ꯍꯣꯏ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯏꯇꯩꯃꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦ ꯊꯃꯣꯏꯁꯤꯗꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯌꯨꯍꯦꯟꯕꯅ ꯃꯔꯛ ꯊꯠꯂꯤ ꯍꯣꯏ ꯍꯣꯏ ꯃꯥꯅꯤ ꯃꯥꯅꯤ ꯏꯇꯥꯎꯅꯨꯡꯁꯤ ꯌꯥꯔꯦ ꯂꯦꯞꯄꯁꯤꯀꯣ ꯅꯪ ꯉꯁꯤ ꯈꯣꯡꯄꯥꯛ ꯆꯥꯕ ꯁꯣꯏꯔꯣꯏ ꯏꯇꯩꯃ ꯁꯦ ꯁꯦꯜ ꯁꯣꯝꯗ ꯂꯩꯖꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯊꯣꯛꯈꯤ ꯌꯨꯍꯦꯟꯕ ꯍꯩꯃ ꯆꯠꯈ꯭ꯔꯦꯅꯦꯍꯦ ꯏꯅꯥꯎꯁꯥ ꯃꯇꯨꯡ ꯂꯥꯛꯄꯗꯁꯨ ꯅꯈꯣꯏ ꯏꯇꯩꯃꯒꯤ ꯄꯣꯠꯐꯝꯁꯤꯗ ꯁꯤꯡꯖꯨ ꯆꯥꯔꯔꯣꯀꯣ ꯅꯨꯡꯁꯤꯕꯗꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯊꯥꯔꯤꯛ ꯊꯥꯕꯨ ꯌꯦꯡꯂꯤ ꯂꯝꯕꯤꯗ ꯂꯩꯕ ꯍꯨꯏꯒꯤ ꯑꯃꯥꯡꯕꯗꯨꯗ ꯅꯦꯠꯇꯨꯅ ꯑꯃꯨꯛꯁꯨ ꯅꯥꯟꯊꯣꯛꯒꯦ ꯇꯧꯏ ꯌꯨꯍꯦꯟꯕꯅ ꯁꯤꯕ ꯇꯥꯔꯦꯍꯦ ꯍꯨꯏꯊꯤ ꯊꯤꯕꯣꯠꯁꯤ ꯅꯥꯟꯊꯨꯗ꯭ꯔ ꯅꯪꯕꯨ ꯍꯦꯃꯧꯗꯣ ꯆꯣꯄ ꯅꯃꯤꯠꯇꯣ ꯃꯈꯥꯗ ꯌꯦꯡꯂꯒ ꯆꯠ ꯏꯇꯥꯎ ꯌꯨꯍꯦꯟ ꯈꯣꯡꯌꯥꯗ ꯍꯨꯏꯊꯤ ꯈꯔ ꯇꯩꯖꯔꯁꯨ ꯊꯋꯥꯏ ꯂꯥꯛꯄꯤ ꯏꯇꯩꯃꯒꯤ ꯑꯔꯣꯏꯕ ꯃꯤꯅꯣꯛꯇꯨꯃꯗꯤ ꯐꯖꯅ ꯎꯔꯛꯏꯍꯦ ꯑꯩ ꯉꯥꯎꯔꯤ ꯏꯇꯩꯃꯗ ꯀꯔꯤ ꯈꯨꯐꯖꯅꯣ ꯑꯁꯤꯃꯨꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯇꯧꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯈꯨꯜꯗ ꯑꯣ ꯅꯨꯡꯁꯤꯕꯁꯦ ꯉꯥꯎꯏ ꯍꯥꯏꯗꯨ ꯆꯨꯝꯃꯤ ꯑꯃꯥꯡꯕꯗꯒ ꯍꯪꯒꯣꯏꯕꯒ ꯑꯝꯇ ꯈꯪꯈꯤꯗ꯭ꯔꯦꯅꯦ ꯅꯪ ꯍꯥ ꯏꯇꯥꯎ ꯌꯨꯍꯦꯟ ꯅꯠꯇꯦ ꯅꯪꯁꯨ ꯍꯥꯏꯌꯨ ꯏꯇꯥꯎ ꯍꯥꯏꯌꯨꯃꯤ ꯅꯪ ꯐꯖꯗ꯭ꯔꯕ ꯊꯥꯔꯤꯛ ꯊꯥꯗꯣꯛꯄ ꯐꯕꯨꯗꯤ ꯐꯖꯩ ꯍꯥꯏꯕꯕꯨ ꯃꯔꯥꯏꯕꯛꯇꯨꯗ ꯃꯧ ꯍꯥꯏꯅ ꯊꯥꯒꯨꯝ ꯎꯔꯛꯄꯗꯨꯗ ꯑꯩꯗꯤ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯕ ꯅꯪꯕꯨꯗꯤ ꯏꯀꯥꯏ ꯅꯥꯏꯗꯕꯅꯤꯅ ꯌꯥꯝ ꯀꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯑꯣꯏꯔꯅꯤ ꯍꯣꯏ ꯑꯩꯗꯤ ꯐꯖꯅ ꯌꯦꯡꯂꯨꯔꯦ ꯇꯣ ꯃꯥꯒꯤ ꯁꯝꯖꯤꯔꯤ ꯅꯥꯆꯣꯝꯁꯦ ꯇꯥꯍꯧꯕꯗꯒꯤ ꯑꯩꯅ ꯂꯣꯟꯅ ꯈꯨꯠꯂꯩꯅꯤ ꯅꯪꯗꯤ ꯑꯇꯥ ꯑꯇꯨ ꯈꯨꯟꯕ ꯈꯔ ꯄꯥꯝꯖꯕꯅꯤꯅꯀꯣ ꯊꯝꯖꯤꯜꯂꯨ ꯅꯥꯆꯣꯝꯗꯣ ꯅꯪꯒꯤ ꯃꯣꯟ ꯃꯈꯥꯗ ꯃꯁꯥ ꯐꯪꯍꯧꯗ꯭ꯔꯁꯨ ꯅꯥꯆꯣꯝꯗꯨꯗꯤ ꯅꯪꯒꯤ ꯍꯦꯛ ꯑꯣꯏꯊꯣꯛ ꯑꯗꯨ ꯏꯇꯥꯎ ꯌꯨꯍꯦꯟ ꯅꯪꯅ ꯅꯣꯏ ꯅꯨꯄꯤ ꯖꯒꯣꯏ ꯁꯥꯕ ꯌꯦꯡꯕ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯆꯠꯃꯤꯟꯅꯔꯁꯤ ꯏꯇꯩꯃ ꯊꯥꯔꯤꯛ ꯊꯜꯂꯨꯝꯕ ꯑꯣꯏꯅ ꯑꯩꯁꯨ ꯂꯥꯛꯑꯒꯦ ꯃꯧꯁꯤ ꯏꯇꯥꯎ ꯅꯪ ꯉꯁꯤꯗꯤꯀꯣ ꯍꯩꯅꯈꯤꯔꯦ ꯑꯣꯏꯕ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯟꯈꯤꯔꯝꯃꯤ ꯅꯣꯡꯃ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯉꯁꯤꯗꯤ ꯌꯨꯍꯦꯟꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯊꯥꯔꯤꯛ ꯊꯥꯒꯤ ꯈꯨꯜ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯤꯛꯀꯤ ꯄꯣꯠꯐꯝ ꯆꯪꯂꯛꯇꯨꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯌꯨꯍꯦꯟꯕ ꯐꯥꯅꯗꯨꯗ ꯁꯠꯐꯝ ꯊꯩ ꯌꯨꯍꯦꯟꯕꯅ ꯏꯇꯥꯎ ꯅꯨꯡꯁꯤ ꯅꯪ ꯉꯁꯤꯗꯤ ꯏꯀꯥꯏ ꯈꯪꯗꯕꯗꯣ ꯇꯧꯔꯛꯀꯅꯨꯀꯣ ꯅꯪ ꯌꯦꯡꯒꯦꯁꯨ ꯆꯨꯝꯅ ꯑꯗꯨꯝ ꯌꯦꯡꯉꯨ ꯅꯆꯤꯟ ꯌꯥꯎꯔꯛꯀꯅꯨ ꯅꯍꯥꯟ ꯃꯈꯩ ꯑꯔꯦꯝꯕ ꯁꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥꯎꯀꯣ ꯉꯁꯤꯁꯨ ꯏꯕ ꯏꯇꯥꯎ ꯌꯨꯍꯦꯟ ꯁꯨꯝ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯒꯦ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯣꯏ ꯑꯗꯨꯗꯤ ꯁꯤꯡꯖꯨ ꯑꯃ ꯄꯤꯌꯨ ꯍꯥꯏꯔꯁꯤꯀோ ꯍꯣꯏ ꯅꯪ ꯍꯥꯏꯔꯣ 이태이마 타릭 싱숭다 삐비오바 망갈 아끼엠부두소 가직 자신비로 호이 붕어 세마께 냥아유고 파니 이태이마 에이 땅무시 이태이마 타릭 타세 ngasi디 hangama pal masugi pi bhanega sile masu nupa uba khuding phare kaina ga tawu mali si samji te theliba zuba ko sum angang musika lore tamusi nang wa hen bam hair kanu ko asai ba bitaw yu he yenguda ka ai ingna sikna haye hai kain tamusi salik man nang hairu no hairaga mai nu ba yu ngam to soi dong leiramdi panlemi kai tumili wi kiti asumna ngangnaringay tarik thasu singjudu puthoroktuna piraklami hoi bungo khoi se nogi singju somda leire saro awat apa leire so hairau ko nungsibana idem kainomta
ꯍꯥ ꯀꯩꯗꯧꯕ ꯏꯕꯨꯡꯉꯣ 이때이머시부 사히 kaya subirage sum khangjaning hangjabani ko itaima warobiba yade aise chahi kunga humdoi subada ngairi bungo adudi aikoi lekai jon pising bu lengani dana aikoi gi mingo sibu soirabra karin itaw koi ni di dema chahi kunga tere sujari ibungo mingo soide ko asoibam ta leite ko yengoi itaim bu lauriba aigi puroibada mahakti sahi kuntraga humdoi suri adunane nakhoi mingaudo adum yai adudai taima iyambadudi ikhoiga khangnaba maksnate do isagumi taimada itaima sum kaubasi nauri nungaijadrib haima ibungo nungaite haidulasu aikhoigi satnabi bu kanthoktuna satpadi yabra do tawhide itaima tumak kauko ahoi ado itaima wafam amadaga ha amuk kaidawrabagi hayu tasi sahi asuk naujaribi taimana ikai ki thadoktuna lamjau thoktuna pot pham ase aidi otokna nuwaisa kijab mini hek thina bibisu yaram dorini do adunai tema wakhal khasi honghanjani ko aidi yuhenba khodom bika to thinduna madom khali matawgi wahaiduda masi so siba tari masi aina saina sigumse hainu hairaga ikta haiwani potphamse mi topaga ladi nupi se pasna angna beroi tawisi leisabe suk yam leibasibu pamjana migi nupisi da ana tawsibu kaino masibu khunam sima khawisi thajilasirna iba nu su sidokhradi pharak tani tobuni tharik thana kaino ni bunga wakhal hongba hairisiba aibo potpham masi toklo hainingli rangi duba nati te sum aina haibadi itaima bu asumni hinnabagi lanpamda lan sokna halib nupado thadok aduga saphagadoba mafam samna haibada aigumada leibiro haizari yumgi makhada kena mawna leiduna yumburi mi oizagadabu itaimagi thotla khusana miyamgi seba tawbasi aina nungaijadrib tanjasida karomdagi no khangda khaba yu taptana ngauraga makuda singjang ama paiduna pakhong hari thangtuna sanglaklaga hai oi nang kana aigi nupi munui gi honariba nang kana ha nang naral kayam pambi mausi natrabadi nangbu nupi imda leijadrabo nang aksambadуда singjang maya sina thamu haibrawsi sijage nauribro nangido yuhenbadi khabana phanek song thorakpaduda khangpre hek khangi maning khajik asum handuna hai yamba ai yaudi aidi taseng yaujadabani khabana noi ni ngasidi aina lusinba tare che leima isi hip hipu lao nangak tukakke yuhenba makut kalona duna madom murum soni to tauri basi aina basi thukani haijababu salik manba mingau onnaba masigi nupasini tadabani hojik kari sarise maulo haise migi mapot huranbaga pakangi se mana khangde tharik thana moi baba amukta tapthabi use angangni khangjadaduna haijab oiri amukta inthabiyo nupi moi ji nangbu sijini pot pham se aina nangbu nasak phasai pot sitkani khangbagi phamali natro moina khali babu aina nangse thine tabramlani kaina khali malane hoise angawba ngak toiramgani kari khuldagi lakpa angawbano su khangde ba isu sum aigi singsu yol hawraga loire khanbagi hoi haiduna pangta mata bane ni tumi leibirose lekai taraga phajade aigi potphamse mi khana pham nate ibung angawba niya noisi satpikro mau pamlabasu noigi khulda thiruro aidi nupa leijare mapu pal salo aigi nupa masing phate yuhenbana aya ikhoibu angawba kaina hai aidi ngawsu ngawduna itaw nusi khaktani ngawrisi ainadi tong haibani dumani yajib hainari ngai tharik tha pikliba masanu padu jensilaktuna hai ima ai chak lami kabuk amta pibiyu yumda pap su leiramde haraga madu sida leirame imagi ning them lao imana nangi kabuk piragi angawbani sida yenglurano isada surungagani changasi lao haiduna tharik tha sangkhrabada nungsiba wahai amata makhatada tumin mafam adudagi thoraklamni ngehaki apambana nungsibani khalluba magi wakhal angawbani haibirabada masana maral yazaduna ngasidi ikaibasu phauraklamni lambe adu sum satna tapna hairei itaw yuhen isi landi lalazani koitaw isana haikibu wabu isana kauri nungsiba haibasidi matamna pibani matamana purakbani ngehaki mit thaganba arang phajaba sumatbabu nungsiba kauriba
ꯇꯥꯏꯕꯪ ꯃꯤ ꯑꯩꯍꯥꯛ ꯑꯉꯥꯎꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯏꯇꯥꯎ ꯅꯨꯡꯁꯤ ꯌꯥꯔꯤꯕꯣ ꯍꯧꯖꯤꯛꯇꯗ ꯌꯥꯝ ꯋꯥꯈꯜ ꯇꯥꯕ ꯁꯥꯔꯛ ꯃꯤꯅ ꯃꯧꯗꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯍꯥꯏꯕꯕꯨ ꯅꯪꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯅꯪꯗ ꯅꯠꯇꯅ ꯑꯩꯐꯥꯎ ꯃꯤꯅ ꯑꯉꯥꯎꯕꯅꯤ ꯍꯥꯏꯕꯤꯔꯤ ꯁꯤ ꯑꯣꯏ ꯇꯥꯏ ꯁꯟ ꯑꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯨꯕ ꯗꯟꯗꯤ ꯐꯪꯉꯦꯗꯣ ꯏꯇꯥꯎ ꯌꯣꯍꯦꯟ ꯅꯪ ꯑꯩꯕꯨ ꯋꯥꯔꯧ ꯑꯩꯅ ꯃꯤ ꯀꯌꯥꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏꯔ ꯃꯥꯜꯂꯦ ꯉꯁꯤ ꯑꯩꯅ ꯐꯪꯉꯤꯁꯦ ꯅꯪꯁꯨ ꯑꯩꯒ ꯄꯨꯜꯂꯨꯕꯗꯒꯤ ꯆꯣꯞꯄ ꯅꯪꯂꯦ ꯏꯇꯥꯎ ꯅꯨꯡꯁꯤ ꯌꯥꯔꯦ ꯅꯄꯨꯛꯅꯤꯡꯀꯥꯗꯣ ꯅꯨꯡꯁꯤꯔꯨꯔꯅꯨ ꯅꯨꯄꯥꯅ ꯇꯗꯧꯅ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯕ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯌꯥꯔꯦ ꯌꯥꯝ ꯐꯔꯦ ꯅꯪꯒꯤ ꯊꯋꯥꯏ ꯂꯥꯛꯄꯤ ꯏꯇꯩꯃꯅ ꯅꯪꯕꯨ ꯉꯁꯤ ꯄꯔꯥ ꯆꯧꯕ ꯇꯝꯕꯤꯔꯕꯅꯤ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯁꯝꯕꯜ ꯈꯥꯕꯤꯅꯕ ꯃꯤ ꯋꯥꯠꯇꯕꯅꯤ ꯀꯥꯎꯒꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯝꯕꯜ ꯈꯥꯕꯤꯅꯕ ꯂꯩꯇ꯭ꯔꯕꯤ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯂꯩꯅꯨꯡꯁꯤ ꯎꯔꯤꯔꯩꯗꯣ ꯃꯥꯒꯤ ꯁꯝꯕꯜ ꯑꯣꯏꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥ ꯎꯔꯤꯔꯩꯗꯨꯕꯨ ꯁꯝꯕꯜ ꯈꯥꯔꯝꯈꯤꯔꯣꯏꯗ꯭ꯔꯅꯤ ꯏꯇꯥꯎ ꯌꯣꯍꯦꯟ ꯈꯥꯔꯝꯃꯣꯏ ꯃꯄꯥꯟꯁꯨ ꯊꯣꯛꯆꯗꯕꯤ ꯁꯦꯜꯗꯨꯕꯨ ꯀꯅꯥ ꯁꯝꯕꯜ ꯈꯥꯔꯝꯗꯣꯏꯅꯣ ꯃꯥꯒꯤ ꯁꯝꯕꯜ ꯁꯥꯔꯨꯁꯤ ꯂꯥꯛꯑꯣ ꯑꯩꯁꯨꯅꯦ ꯅꯥꯇꯣꯟ ꯈꯔ ꯆꯥꯎ ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯃꯨꯜꯂꯣꯏꯗꯕ ꯂꯩꯔꯤꯗꯣ ꯃꯥꯕꯨ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯈꯜꯂꯤ ꯂꯥꯏꯔꯤꯛꯀꯤ ꯁꯝꯕꯜ ꯑꯣꯏꯖꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯌꯣꯍꯦꯟ ꯎꯔꯤꯔꯩꯗ ꯅꯨꯡꯁꯤ ꯀꯃꯥꯏꯅ ꯍꯥꯏꯅꯩꯗꯤ ꯀꯥꯏꯈ꯭ꯔꯦꯗ ꯏꯇꯥꯎ ꯅꯨꯡꯁꯤ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯖꯔꯕꯅꯤ ꯃꯥꯗꯤ ꯅꯍꯥꯟꯅ ꯍꯥꯏꯗꯨꯅ ꯂꯩꯔꯕꯅꯦꯃꯤ ꯍꯥꯏꯗ ꯍꯥꯏꯕꯁꯦ ꯌꯥꯔꯛꯇ꯭ꯔꯁꯨ ꯃꯍꯨꯠꯅꯦ ꯃꯧꯗ ꯅꯨꯡꯁꯤ ꯍꯥꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯩꯁꯥꯕꯤꯅ ꯍꯥꯏꯕꯅ ꯂꯦꯝꯃꯦꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯌꯣꯍꯦꯟ ꯃꯗꯨꯅ ꯐꯔꯦꯗ ꯊꯋꯥꯏ ꯂꯥꯛꯄꯤ ꯏꯇꯩꯃ ꯍꯨꯟꯗꯣꯛꯂꯒ ꯊꯃꯣꯏꯗ ꯍꯥꯞꯂꯒꯦ ꯎꯔꯤꯔꯩ ꯑꯣꯏꯅ ꯏꯇꯥꯎ ꯌꯣꯍꯦꯟ ꯅꯪꯍꯧꯔꯣꯏ ꯁꯝꯕꯜ ꯈꯥꯕ ꯆꯠꯂꯔꯨꯁꯤ ꯂꯥꯛꯑꯣ ꯏꯁ ꯃꯤꯡ ꯑꯣꯟꯅꯕ ꯑꯣꯖꯥ ꯕꯥꯞ ꯇꯥꯏꯍꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯌꯣꯍꯦꯟꯕ ꯃꯈꯣꯏꯒꯤ ꯈꯨꯜ ꯇꯝꯅ ꯍꯟꯈꯤꯔꯝꯃꯤ